इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन कोनबा नापेट मचिन की फौहाबी कलबर्ट मनाक्ता रिमोट कंट्रोल आईईडी अनि लेरमरे स्टेट बॉम्ब डिस्पोजल स्क्वाडना असोय अंगाम यावदना डिफ्यूज तौख्रे इंडिया की ख्वाइदगी चाव सिनेमैटिक इवेंट इंटरनेशनल फिल्म फेस्टिवल ऑफ इंडिया की यांखैरक्सुबा गोल्डन जुबली एडिशन ngasi nungthil gowa da hawdoklagani mayam khumjari adom ne engbiri base impact news ni ai pinky okram na hoji pungja se fawbagi maruiba pausing miyam da pizari Imphal East District ki lamlai police station na konba napet machin gi fauhabi kalbert manakta anti handling mechanism remote control IED ani leiramle impact news na mafam adudagi fangba pawda ngasi ayuk pung 8 makhai tarakpada Taruk Suba Assam Rifle na ROP chatpa matamda IED adu thengnarakibani hairi IED adu laire khangbadagi mafam aduda taramanga Suba Assam Rifle gi sniffer dog season aduna IED adu asengbara sengdabra yengsinki khudakta potsak ani adu mapangal kanba IED ni haina khangbadagi Assam Rifles ki kangbuna mafam aduda mi amata chathok jasin tawhandana thamki tungda Manipur Police da pau piraba matungda Imphal East ki DSP Operation KSI Ravi Kumar na luchingba kangbu ama laktuna yengsilaba matungda State Bomb Disposal Squad kauki Bomb Disposal Squad ki kangbu ama mafam aduda laktuna yengsilaba matungda IED adu logthokpa Yadabadagi, numit yung bapung tarani toy kara helakpada IED adu asoy angam yaudana pokay hanki. Kangpokpit District Headquarter da awaba nanglebi nupi singi mateng pinanaba Sakhi One Stop Center ama hangdokre Ministry of Women and Child Development WCD Government of India ki makhada thamgadaba Center adu Social Welfare Minister Oribi Nemchak Kipgen na hangdokhi Center hangdokpagi thauramatuda Nemchak Kipgen na awaba taraba nupi singbu Center asida medical, legal, rescue and response services Police services amadi psychological amadi social counseling tawbagi khudong chaba fanghalagani haiki matang swaisa break amalawjage break ki matungda India ki khwaidagi chawba cinematic event ama oriba International Film Festival of India IFFI ngasi Goa da hawdoklagani haibagi paw amadi Manipur amasung malemgi tongan ba ipaw sing puduna lakjage impact news pumieng taduna leibiu mayamba mukhana taram nokchari bulletin asigi makhataba paw miyamda pizari India ki khwaidagi chawba cinematic event ama oriba International Film Festival of India IFFI ngasi Goa da hawdoklagani Yankhairak Suba International Film Festival of India gi opening ceremony asi ngasi nungthil pung 3 makhai taba matamda Goa gi Panjimda leiba Shyama Prasad Mukherjee Stadium da Information and Broadcasting Minister Prakash Javadekar Goa gi Governor Satyapal Malik na hawdoklagani Loinana Goa gi Chief Minister Pramod Sawant yauna atai state ki official singna magi state sing represent tawduna saruk yakani Asia ki oina khwaidagi chawba film festival IFFI asigi manung channa film chani gi mathakta utkadauri loinana festival asigi golden jubilee year ga mari lenana nupi singna film industry da lauriba thaudangbu sakhangba amadi thagatpo oina nupi filmmaker yangkhaina puthokpa film yangkhai amasu utkani hairi ngasigi film festival asi hawdokpaga mari lenana lebak asigi defense minister oirambata natana Goa gi chief minister oiramba Manohar Parrikar gi minute taret sangba film amasu utkani hairi loinana celebrated French actor Isabelle Huppert ta lifetime achievement award su khusinagani India amasung Singapore leibak anina defense ki lamda hena mapangal kangkhat hanabaga loinana tengbang pinabada ayaba pinakre loinana leibak anigi lanmi singna punna exercise toina tawbadasu Union Defense Minister Rajnath Singna apenba phongdokre wafam asi Defense Minister Rajnath Singna Singapore gi Deputy Prime Minister Heng Swee Kit ka unaduna wari sanaba amada phongdokhibani
राजनाथना मखाताना हाइखिबदा इंडिया की इंडो पैसिफिक हेक हांगदोकपगा इसिंगी लंबीदा चथोक चसिनगी थबक हेना फगतहनबगा लोइनना ललोल इतिकता चाउना कानब पीबा ngamlagani हाइखी यूनियन डिफेंस मिनिस्टर राजनाथ सिंह की नुमिनिनी की सिंगापुर खोंचत की मनुंग चन्ना ngasi पांगथोकदौरिबा मरीरक सुबा इंडिया सिंगापुर डिफेंस मिनिस्टर्स डायलॉग तसु सरुक यारमगनी ब्राजील की रियो डी जेनेरियो दा पांगथोखिबा रियो वेब फेस्ट 2019 दा मणिपुरी वेब सीरीज नुराबी डिवर्जिन हाइना द मसिना बेस्ट ट्रेलर ताख्रे नुराबी द वर्जिन हाइरिबा मणिपुरी वेब सीरीज असी जोईचान मोइरांगथेमना डायरेक्शन पीबा मोमोचा कोंथौजमना इबनी वेब सीरीज असिदा डेन्यूव मेरी पिंकी मंगालैमा प्रिनालिनी अतीला अमदी विद्यालक्ष्मी नमरु ओइबा सक्तम सिंगलांगली नवंबर 15 दगिना 19 फाउबा चथखिबा रियो वेब फेस्ट 2019 के मनुंग चन्ना बेस्ट ट्रेलर की मना असी मणिपुर की वेब सीरीज असिदा खुसिनरखिबनी अरोइबदा बुलेटिन की हेडलाइंस अमुक हन्ना म्याम थमसरी इम्फाल ईस्ट डिस्ट्रिक्ट की लमलाई पुलिस स्टेशन कोनबा नापेट मचिन की फौहाबी कलबर्ट मनाक्ता रिमोट कंट्रोल आईडी अनि लेरमरे स्टेट बॉम्ब डिस्पोजल स्क्वाडना असोय अंगाम यावदना डिफ्यूज तौख्रे अमसुंग इंडिया की ख्वाइदगी चाउब सिनेमैटिक इवेंट अमा ओरिबा इंटरनेशनल फिल्म फेस्टिवल ऑफ इंडिया की यांखैरक सुबा गोल्डन जुबली एडिशन ngasi nungtil गोवादा हौदोकलगनी